ꯑꯗꯨꯃ ꯍꯥꯏꯔꯛꯄ꯭ꯔꯥ? ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄ ꯉꯥꯏꯔꯁꯤ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯖꯕꯗ ꯃꯈꯣꯏꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡ ꯑꯃ ꯁꯤꯟꯕ ꯃꯥꯜꯂꯤ. ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯃꯖꯥ ꯏꯕꯨꯡꯉꯣ. ꯑꯉꯝꯕ ꯄꯣꯏꯔꯩꯈꯣꯝꯕ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯍꯥꯛ ꯀꯔꯤꯃꯇ ꯈꯜꯂꯨ. ꯑꯉꯝꯕꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯍꯣꯔꯦꯟꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯃꯈꯣꯏꯒꯤ ꯈꯨꯜꯁꯤꯡ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯂꯣꯏꯅꯃꯛ ꯅꯩꯈꯥꯏꯔꯨꯔꯗꯕꯅꯤ ꯑꯉꯝꯕ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯈꯨꯜꯗ ꯆꯪꯂꯒ ꯅꯩꯈꯥꯏꯕ ꯍꯥꯏꯕꯕꯨ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯇꯣꯛꯂꯝꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯗꯨꯃꯛꯇꯤ ꯑꯩꯍꯥꯛꯁꯨ ꯄꯥꯡꯊꯣꯛꯀꯦ ꯈꯟꯗꯦ. ꯄꯥꯡꯊꯣꯛꯂꯣ. ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯈꯨꯠ ꯊꯥꯔꯛꯂꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯃꯗꯨꯒꯨꯝꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯗꯤ ꯃꯉꯛꯁꯤꯡ ꯑꯗꯨꯕꯨ ꯂꯦꯜꯂꯒ ꯍꯥꯠꯇꯣꯛꯂꯝꯒꯗꯕꯅꯤ. ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ. ꯋꯥꯐꯝ ꯄꯨꯝꯕ ꯂꯥꯟꯃꯤꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯣ. ꯑꯗꯨꯒ ꯆꯥꯡꯉꯟ ꯆꯥꯊꯣꯛꯂꯒ ꯅꯤꯡꯊꯤꯅ ꯂꯩꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤꯁꯤꯡꯗ ꯊꯣꯡ ꯊꯥꯛꯇꯅ ꯂꯣꯏꯅꯃꯛ ꯁꯦꯝꯍꯜꯂꯨꯔꯣ. ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯖꯔꯒꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯊꯧꯉꯝꯕ ꯍꯣꯏꯗꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯨꯡꯒꯥ ꯅꯥꯛꯇ ꯐꯝꯂꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯅꯥꯏ ꯆꯥꯎꯊꯣꯏꯒ ꯄꯨꯟꯅ ꯀꯣꯏꯁꯤꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯕꯥꯕꯥ, ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯆꯧꯗꯨꯕꯨ ꯍꯧꯖꯤꯛ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯇ ꯌꯧꯔꯝꯃꯗ꯭ꯔꯣ? ꯌꯧꯔꯝꯃꯅꯤꯗ. ꯏꯆꯥꯇꯣꯝꯕꯤ, ꯑꯗꯣ ꯏꯆꯥꯅ ꯃꯗꯨ ꯍꯪꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯍꯪꯕꯅꯤꯗ. ꯑꯗꯣ ꯍꯧꯖꯤꯛ ꯌꯧꯔꯝꯃꯅꯤ ꯍꯥꯏꯁꯦ ꯊꯨꯅ ꯌꯧꯔꯤꯔꯣ? ꯊꯨꯅ ꯅꯣꯡꯃ ꯉꯟꯅ ꯌꯧꯔꯤꯕꯅꯤ. ꯃꯔꯝꯗꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜꯗ ꯊꯧꯔꯒ ꯆꯠꯈꯤꯕꯅꯤꯅ. ꯑꯗꯨ ꯄꯥꯕꯥ, ꯍꯟꯗꯛꯀꯤ ꯂꯣꯏꯄꯣꯠ ꯂꯧꯕ ꯆꯠꯄꯁꯦ ꯑꯩꯁꯨ ꯌꯥꯎꯕꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯍꯟꯗꯛꯁꯨ. ꯏꯆꯥꯅ ꯑꯔꯥꯞꯄ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯆꯠꯅꯤꯡꯕ꯭ꯔꯥ? ꯍꯟꯗꯛꯇꯤꯅꯦ, ꯏꯆꯥꯅ ꯑꯃꯨꯛ ꯐꯥꯎ ꯆꯠꯇ꯭ꯔꯤꯕ ꯂꯩꯕꯥꯛ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇ ꯑꯣꯏꯅ ꯄꯨꯕꯤꯔꯗꯕꯅꯤ. ꯄꯥꯕꯥ, ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯍꯥꯏꯁꯤꯕꯨ ꯀꯌꯥꯝ ꯆꯥꯎꯒꯦ? ꯂꯥꯟꯃꯤ ꯃꯁꯤꯡꯒ ꯀꯌꯥꯝ ꯌꯥꯝꯕꯒꯦ? ꯏꯆꯥ ꯉꯥꯟꯕ, ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕꯁꯤ ꯂꯩꯕꯥꯛ ꯃꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯃꯅꯤ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤ ꯃꯁꯤꯡꯅ ꯂꯤꯆꯥ 2 ꯅꯠꯇ꯭ꯔꯒ 3 ꯌꯧꯔꯝꯂꯕ ꯌꯥꯏ. ꯄꯥꯕꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡꯅ ꯁꯔꯨꯛ ꯐꯅ ꯌꯥꯝꯅ ꯍꯦꯟꯅ ꯌꯥꯝꯃꯤꯅꯦ. ꯆꯨꯝꯃꯤ. ꯏꯆꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯉꯥꯟꯕ, ꯏꯄꯥꯒꯤ ꯍꯛꯆꯥꯡ ꯇꯨ ꯈꯣꯡ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ. ꯄꯥꯕꯥ, ꯅꯆꯥꯁꯨ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦꯗ. ꯃꯗꯨ ꯌꯥꯝꯅ ꯐꯩ. ꯑꯗꯣ ꯃꯃꯥ, ꯍꯟꯗꯛꯀꯤ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯇ ꯂꯣꯏꯄꯣꯠ ꯂꯧꯕ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯏꯇꯥꯎ 3ꯗꯨꯕꯨ ꯅꯪꯕꯨ ꯌꯥꯎꯕ ꯎꯈꯤꯕ꯭ꯔꯣ? ꯇꯥꯗ 3ꯗꯣ ꯌꯥꯎꯈꯤꯕꯗꯤ ꯑꯩꯗꯤ ꯎꯍꯧꯗꯦ ꯏꯅꯤꯡꯊꯧ. ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯅꯤꯅ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯤ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯇꯥꯎ 3ꯁꯦ. ꯑꯩꯒꯤ ꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯝꯗꯦꯕ. ꯕꯥꯕꯥ, ꯄꯥꯕꯒꯤ ꯏꯇꯥꯎ 3ꯗꯣ ꯑꯩꯗꯤ ꯎꯍꯧꯏ. ꯃꯈꯣꯏꯗꯣ ꯂꯥꯟꯃꯤ ꯃꯔꯛꯁꯤꯗ ꯂꯩꯈꯤꯕꯅꯤ. ꯑꯅꯝꯗꯤ ꯐꯖꯅ ꯀꯟꯕꯖꯥꯠꯅꯤ ꯑꯩꯒꯤ ꯏꯇꯥꯎ 3ꯗꯣ. ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯟꯗꯦ, ꯂꯧꯗꯦ. ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯂꯣꯝꯗ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯂꯥꯟꯃꯤ 200ꯃꯨꯛꯇꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯡꯉꯟ ꯆꯥꯊꯣꯛꯅꯔꯗꯨꯅ ꯃꯣꯡꯌꯥꯎ ꯂꯩꯕꯥꯛꯀꯤ ꯈꯨꯜꯁꯤꯡꯗ ꯂꯥꯟ ꯇꯥꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯝꯃꯤ. ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ,
Nasa nasagi kusu thanglin suna loina painareko. Hoi maza ibungo, loina suna paizari. Adudi akhoi hausi khongsan ba horase. Angamba lanmi singi mang thaduna khongsan ba hobiro. Phagani maza ibungo hokjarage lanmi sing nasa nasagi yanggoi sagol thakta kakhatnaro khongsan ba tawrasi maza ibungo gi athangni Asumna maza ibungo kanglai ngakpaso yanggoi sagol tongkhatlaga nongsagi luchingma poirei khomaga loinana mang tharaga khul taba maikai tamna thaukhirami Angama poire khomba sidala adagi yum khara maina sakriba singase lanmi kharaga loinaro adugu tumna thadoklu chal Phagani maza ibungo nanai thajaroge hai nakhoi kana kana no lami khara lao aigi tungda Siya na nagatawri ni. Ay, amubi, tawag sila. Ay, tawag yun. Ay, Jian ko na. Ha, Jian ko na. Jian ko ba? Kango. Nasidi karisu 강제다만 나 거이수 나남 나래잖아. 하, 강호. Amarom na koisu. Kabag-kabag pikang ganikal. Noy, nakuya mataniba. Jelo! Jelo! Asumna mongyao leibak asigi khul ayamadi maza ibungo kanglai ngakpamadi nongsa nisingna mayum makai thaba huba chaibana chingba chatharaduna phajana naikhairami masa masagi mayum makai maina tumna chaklabanina khulgi mioi singadasu magi sapagadaba mafam singda loina chenakira Nupilanising nakoy di ahanba ko ibanina. Wabro. Maza ibungo, aikoy di ahan boy zarabasu awaba chokthaba karisu phagzadeda. Yamna phare adidi. Nakoy hojik maina tumna sakriba sing asigi marakta karamba chithau ba yung kai lehori haibado amukta yengsilosana. Hoi maza ibungo, phagani aikoy yengsinjarurage. maza ibungo aikoy halwaijare yum kharadu tumna loina thadokjarame Yumsing adudagi senthorokpa mioi singdudi pudarambro kamai tarami maza ibungo aikoy ni yum singdugi manakta hek yoksinmaga mioi singadu senthorokpa haunarame maduda aikoy na senkiba mioi singadubu hanana tanaraga mayanglin sing aduda 산다라바 마똥 아목 한진도네 염싱 아두부 tumnamak may thadokjaban. Angamba, nahat na pangtukliba do, yam na pabalalong wakalon. Aduga mazaibungo, nakaldagi kulay paiba miyoy mga muktore. Makoy mga adusu, adum yaybi taway loktuame. Yay, yam na yay angamba. Ay na tagal ni hari basiniko, ay kiyatang inbagi. Angamba, adagi ay koy romda laiba humma sibo. Iton tumtin huy na tabrane sibo.
Mani macha ibungo. Aikoi iningthaugi matau humadani. Oh, iton Tomthin. Iton Lemba. Mai miti fazare iton. Amubo angaubo iton. Macha ibungo. Aikoi si khara naisilre. Adunani. Macha ibungo iswaida leiramliba sibu. Thangnaba khuldamu mai thaba satkedoribro. Chatlaroida iton. Yaman gre. Ngasaidagi akhoi nei khairiba khulsingse. Yamna yam. Macha ibungo. Aikoi nei khairiba khulsi chorana kaya mukti oiramgadaba male. Karino? Aingondo ina hangbiraklibissibu iton. Nasa ina khangbadagidi iton hoina khangbana helamgani haidina nasanadi khanjaido. Maramdi iton hoidi akhoi na ngang oiringai gyan tadringai matamdagi sigumba lan mayam ama soknaduna laklabanido. Aduna lanphamda yummai kaya thakre habaso yam laina khangamganido. Macha ibungo na haibiri wafam ado achumbani. Yamta chumi. Nanaina macha ibungo da hangatchakiba adusu waraubiroi. Itona pamlisi hul masing kaya naikhaikhre haibadu aina oina hairo asidini. Ai khangi. Iton hoiki wakhalon ai khangjare nasana. Nasabu wakhal kayamuk lai haibadu yengadoribaniba. Mani macha ibungo. Aikhoina ngasaidagi numit tarakpadagina hauji ahing nungai asi phawbada naikhairakliba khul asi chaurakna 15 di helamgadaba male. Macha ibungo na hairaklisi chumdi chumme. Adubu yamna phajana chumbadi oidri. Adudi to yum masingsi kayadi oirani. Macha ibungo 10 mukni. Aikhoina haujik phawbada naikhairakliba asi. Yamine adudi to. Hayengdi soidana leibak asigi ningthok solugdo. Saubuna mana paiba yaroido. Lan bu tawnabra khangpotida macha ibungo. Ngamba hayeng kari thok paibado yengasi. Ado lanmi singse khoigi lansangda hawaina ba khangan biduro. Phagani macha ibungo. Nanai khangan jaruge. Iton hoisu ahalga oisilaklabanina uharamlanido. Aduna lanmi singse hek subaga akhoi lansangda hawairaga potharasi. Hoi macha ibungo. Mathangi numini. Ngarang maitrapaki nongsa lanmi singna khul kunlom yum mai thaduna naikhairamba sing adu haujikti khulgi mioi sing chenthoknaruba sing adu amuk halwai narakladuna maina tumna ut on sakraba mafam maduda yengladuna tingthana kapnarami. Somdana leibak asigi sana kunungda nupan ha khara laklaga ngarang thokiba thokdoksing adubu loina tamladuna khangalami. Ningthau solo pau pumba du butaraba tungda onthok na laksaida ngarang aina loipotung nga sinumirang wairang phau putang ngaibilo nga sipigi hairu bagini karisu khangjadraba aigi misam miyam singa sida aki akhang nang halibase nakhoi stok ningthau aina phana ba pumna maksillag phagani ningthau nanai khoi muk thokjaroki senapati hauzik akhoi kaidau sige makhoi maitrapaki nongsa lanmi singa sina landarakpa adubu oina ngairaga lairasi haibra iningthau aikhoigi lanmi phana yamlabasu makhoiga lan soknaba haibasi aikhoigi lanmi oina manglaga tokanido aduna atopa leibaki iningthau singna maitrapak to leipot kanaba haiduna thilaktuna leiriba singado madu oina bu adum pithokrasi senapati lanase aigi laibak lanmi khaktamak na mayuk nagadaba natte aikhoigi thangnana lairiba ningthau sing adugi lanmi singa pulladuna sokna minagadabani adubu makhoi kibadagi makhoi loipo sing adusu aigi nakta thinjillamlaga thamlamlibani
이닝ꯊꯧ ꯑꯗꯨꯅ ꯂꯣꯏꯄꯣꯠꯁꯤꯡ ꯑꯁꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯉꯝꯕ ꯁꯦꯅꯥꯄꯇꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯝꯕꯒꯗꯤ ꯐꯖꯅꯗꯤ ꯇꯥꯏꯌꯣꯟꯅꯅꯤ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯑꯁꯦ 이닝ꯊꯧꯅ ꯀꯔꯝꯅ ꯈꯟꯕꯤꯔꯝꯂꯤꯕ ꯑꯩꯍꯥꯛꯅ ꯈꯜꯂꯝꯕꯅ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯣꯟꯊꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ 5 ꯑꯁꯤꯕꯨ ꯄꯨꯟꯁꯤꯜꯂꯒ ꯍꯧꯖꯤꯛ ꯂꯣꯏꯄꯣꯠ ꯂꯧꯕ ꯂꯥꯛꯂꯤꯕ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯊꯨꯞꯆꯤꯟꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯋꯥꯕ ꯄꯤꯔꯤ 이닝ꯊꯧ ꯅꯅꯥꯏ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯉꯁꯤꯁꯨ ꯂꯣꯏꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯈꯨꯜꯁꯤꯡꯗ ꯆꯪꯂꯒ ꯌꯨꯝ ꯃꯩ ꯊꯥꯔꯒ ꯅꯩꯈꯥꯏꯔꯛꯑꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯥꯡꯖꯕ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯉꯁꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯁꯦꯅꯥꯄꯇꯤ ꯑꯉꯝꯕ ꯍꯧꯖꯤꯛꯃꯛ ꯂꯣꯏꯄꯣꯠ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛꯅꯕ ꯇꯧꯔꯨ ꯆꯠꯂꯨ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯁꯦꯅꯥꯄꯇꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏ ꯊꯤꯟꯖꯔꯨꯔꯒꯦ ꯃꯩꯇ꯭ꯔꯄꯥꯛꯇ ꯊꯧꯉꯝꯕꯅ ꯂꯨꯆꯤꯡꯗꯨꯅ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯐꯝꯁꯪꯗ ꯐꯝꯅꯥꯏꯕ ꯑꯉꯝ ꯃꯊꯧꯁꯤꯡ ꯑꯃꯗꯤ ꯉꯔꯥꯡ ꯂꯥꯛꯈꯤꯕ ꯅꯤꯡꯊꯧ 6 ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯨꯔꯕꯅꯤꯅ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯍꯧꯔꯁꯤ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯄꯥꯝꯕ ꯂꯩꯔꯕꯁꯨ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯍꯥꯏꯕꯤꯕ ꯌꯥꯔꯒꯅꯤ ꯅꯤꯡꯊꯧ 6 ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯔꯗꯨꯅ ꯅꯤꯡꯊꯧ ꯊꯧꯉꯝꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅꯔꯛꯂꯝꯃꯤ ꯏꯇꯥꯎ ꯅꯤꯡꯊꯧ ꯍꯣꯏꯅ ꯍꯥꯏꯅꯤꯡꯕ ꯄꯥꯝꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯇꯥꯎ ꯑꯩꯅ ꯑꯣꯏꯅ ꯋꯥꯐꯝ ꯑꯃ ꯊꯝꯖꯔꯒꯦ ꯋꯥꯐꯝ ꯑꯁꯦ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡꯅ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯂꯣꯏꯂꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯀꯨꯅ ꯀꯔꯤ ꯋꯥꯕ ꯑꯣꯏꯔꯕꯅꯣ ꯏꯇꯥꯎ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕꯒ ꯃꯥꯜꯂꯤ ꯁꯅꯥꯄꯥꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯅ ꯏꯇꯥꯎꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ 6 ꯑꯁꯤꯕꯨ ꯄꯨꯟꯁꯤꯜꯂꯒ ꯑꯇꯣꯞꯄ ꯂꯝꯗ ꯂꯂꯣꯟ ꯏꯇꯤꯛ ꯑꯃ ꯆꯥꯎꯅ ꯇꯧꯁꯤ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤꯗ ꯑꯃꯠꯇ ꯅꯠꯇꯦ ꯏꯇꯥꯎ ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯥꯔꯒ ꯂꯩꯕꯥꯛ 8 ꯂꯩꯕꯥꯛ 8 ꯑꯁꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯁꯦꯝꯂꯁꯤ ꯏꯇꯥꯎꯁꯤꯡꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯊꯝꯕꯤꯌꯨ ꯏꯇꯥꯎꯅ ꯍꯧꯗꯣꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤꯟꯕ ꯑꯁꯤꯗ ꯌꯥꯖꯔꯦ ꯑꯁꯨꯝꯅ ꯁꯅꯥꯄꯥꯛ ꯃꯅꯤꯄꯥꯛ ꯊꯥꯡꯒ ꯂꯩꯕꯥꯛ ꯑꯃꯗꯤ ꯑꯉꯣꯝ ꯂꯩꯕꯥꯛ 4ꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤꯗꯤ ꯊꯧꯉꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯂꯣꯏꯇꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯀꯨ ꯑꯃꯗꯤ ꯂꯩꯁꯦꯝꯂꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯦꯡꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯩꯕꯥꯛ 8 ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯛꯂꯝꯗꯦ ꯅꯤꯡꯊꯧ ꯑꯀꯨꯅ ꯏꯇꯥꯎ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯍꯌꯦꯡ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯅꯤꯡꯊꯧ 8 ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯤꯡꯊꯧ ꯃꯀꯣꯛ ꯑꯃꯗꯤ ꯈꯟꯗꯕ ꯌꯥꯔꯣꯏ ꯃꯁꯤ ꯈꯟꯕꯗꯁꯨ ꯑꯩ ꯑꯣꯏꯅ ꯑꯣꯏꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯅꯇꯥꯎꯗꯤ ꯌꯥꯖꯕ ꯉꯝꯖꯔꯣꯏ ꯏꯇꯥꯎ ꯑꯀꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯇꯥꯎ ꯊꯧꯉꯝꯕ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯩ ꯍꯥꯏꯔꯗꯨꯅ ꯂꯩꯕꯥꯛ 8 ꯑꯁꯦ ꯃꯁꯤꯕꯨ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯇꯨꯈꯥꯏꯅ ꯑꯗꯨꯝ ꯂꯩꯔꯁꯤꯗ ꯏꯇꯥꯎ ꯑꯅꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ ꯑꯗꯣ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ 8 ꯑꯁꯤ ꯄꯨꯟꯁꯤꯜꯂꯕꯗꯤ ꯅꯤꯡꯊꯧ 8 ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯐꯕ
ꯑꯄꯨꯟꯕ ꯂꯩꯕꯥꯛꯁꯤꯕꯨ ꯉꯥꯛꯄ ꯁꯦꯟꯕ ꯉꯝꯒꯗꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯗꯨꯝ ꯈꯟꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯇꯔꯦꯠ ꯑꯁꯤꯕꯨ ꯄꯨꯟꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯠꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯕꯗꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯃꯗꯤ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯑꯆꯧꯕ ꯂꯩꯕꯥꯛ ꯂꯩꯔꯤꯁꯤꯡ ꯑꯁꯤꯗ ꯂꯥꯟꯗꯥꯔꯒ ꯂꯧꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯌꯥꯝꯅ ꯂꯨꯒꯅꯤꯗ ꯑꯗꯨꯒ ꯑꯩꯗꯤ ꯑꯃꯨꯛ ꯃꯤꯒꯤ ꯃꯈꯥꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯏꯁꯥꯅ ꯍꯥꯏꯅ ꯍꯨꯝꯅ ꯅꯤꯡꯇꯝꯅ ꯄꯥꯟꯖꯔꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯏꯇꯥꯎ ꯅꯤꯡꯊꯧ ꯏꯇꯥꯎ ꯀꯦꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ ꯅꯇꯥꯎꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯈꯔ ꯃꯈꯩꯗꯤ ꯇꯧꯔꯝꯁꯤ ꯍꯥꯏꯗꯅ ꯍꯧꯗꯣꯛꯆꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯁꯥꯏꯂꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯛꯍꯦꯟ ꯁꯅꯥꯅ ꯏꯇꯥꯎ ꯅꯤꯡꯊꯧ ꯊꯉꯝꯕꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯐꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯇꯥꯎ ꯑꯅꯤꯅ ꯍꯧꯖꯤꯛꯃꯛ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯌꯨꯝꯗ ꯍꯜꯋꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯖꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯕꯤꯔꯒ ꯏꯇꯥꯎ ꯅꯤꯡꯊꯧ ꯊꯉꯝꯕꯒꯤ ꯅꯥꯛꯇ ꯁꯒꯣꯜ ꯄꯥꯎ ꯊꯥꯔꯛꯇꯨꯅ ꯐꯤꯔꯦꯞ ꯑꯗꯨꯕꯨ ꯈꯪꯍꯟꯕꯤꯔꯛꯂꯕꯁꯨ ꯃꯗꯨꯃꯛ ꯌꯥꯏꯗ ꯂꯣꯏꯂꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯀꯨ ꯏꯇꯥꯎ ꯅꯤꯡꯊꯧ ꯁꯛꯍꯦꯟꯁꯅ ꯌꯨꯝꯗ ꯐꯤꯔꯦꯞ ꯂꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯋꯥ ꯑꯅꯤꯔꯛ ꯁꯨꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯀꯨ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯈꯟꯊꯍꯟꯖꯅꯤꯡꯉꯤꯗ ꯀꯔꯤꯕꯨ ꯈꯟꯗꯧꯔꯤꯒꯦꯗ ꯏꯇꯥꯎ ꯅꯤꯡꯊꯧ ꯈꯟꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯃꯨꯛ ꯍꯥꯏꯈꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯑꯐꯕ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯌꯦꯛꯅꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ 5 ꯑꯁꯤꯗꯒꯤ ꯃꯇꯦꯡ ꯅꯤꯔꯛꯄꯗꯤ ꯌꯥꯔꯔꯣꯏꯀꯣ ꯏꯇꯥꯎ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯤꯡꯊꯧ ꯊꯉꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯣ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯀꯨꯒ ꯏꯕꯥꯅꯤꯕꯨꯅ ꯐꯠꯇꯕ ꯇꯥꯍꯜꯂꯒ ꯇꯣꯈꯥꯏ ꯇꯥꯍꯜꯂꯛꯂꯤꯕ ꯑꯁꯤꯕꯣ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯁꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤ ꯅꯤꯡꯊꯧ ꯀꯦꯡꯕꯅ ꯈꯨꯝꯒꯦ ꯇꯧꯔꯛꯄꯗ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯅ ꯃꯔꯛ ꯊꯠꯂꯒ ꯈꯨꯝꯂꯛꯂꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡ ꯋꯥ ꯑꯁꯤ ꯂꯦꯞꯄꯁꯤ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯉꯥꯏꯅꯔꯛꯇꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯤꯔꯦꯞꯇꯤ ꯍꯣꯡꯂꯔꯣꯏ ꯑꯌꯥꯕ ꯂꯩꯕꯥꯛꯁꯤꯡꯁꯤ ꯈꯛꯇ ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯄꯨꯟꯁꯤꯜꯂꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯐꯔꯦ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯅꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯋꯥꯔꯤ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯁꯤ ꯃꯅꯤꯄꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯆꯪꯕꯅ ꯏꯇꯥꯎ ꯅꯤꯡꯊꯧ ꯊꯉꯝꯕ ꯑꯩꯈꯣꯏꯁꯤꯕꯨ ꯉꯁꯤ ꯁꯥ ꯇꯥꯟꯕꯒ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯃꯤꯐꯝꯁꯪ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤꯕꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗ꯭ꯔꯣ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯩꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯆꯠꯄꯁꯦ ꯌꯥꯕꯕꯨꯗꯤ ꯃꯌꯥꯏ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯍꯜꯋꯥꯏꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯒ ꯁꯣꯏꯗꯅ ꯍꯜꯋꯥꯏꯔꯛꯂꯅꯤ ꯏꯇꯥꯎ ꯊꯉꯝꯕ ꯍꯌꯦꯡꯁꯤ ꯁꯥ ꯇꯥꯟꯕ ꯌꯥꯔꯔꯣꯏꯗ ꯃꯔꯝꯗꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯑꯩ ꯏꯔꯝꯗ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯒꯦ ꯍꯩꯃ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯇꯥꯎ ꯑꯩꯗꯤ ꯅꯨꯃꯤꯠ 4-5ꯁꯤ ꯂꯩꯒꯗ꯭ꯔꯥ ꯈꯜꯂꯒ ꯀꯗꯥꯏꯗꯒꯤ ꯏꯇꯥꯎ ꯀꯗꯥꯏꯗꯒꯤ ꯌꯨꯝꯊꯪꯅꯕ ꯂꯩꯄꯥꯛ ꯐꯠꯇꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ나 ꯍꯟꯗꯛꯇꯤ ꯏꯔꯝꯗꯝ ꯑꯁꯦ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯍꯜꯋꯥꯏꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯁꯤ ꯑꯗꯨꯃꯛ ꯍꯜꯋꯥꯏꯕꯤꯔꯣ ꯑꯗꯣ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡꯁꯨ ꯍꯌꯦꯡꯃꯛ ꯑꯗꯨꯝ ꯍꯜꯋꯥꯏꯕꯤꯔꯗ꯭ꯔꯥ ꯑꯇꯩ ꯅꯤꯡꯊꯧꯁꯤꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯨꯝꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯀꯨ ꯑꯃꯗꯤ ꯅꯤꯡꯊꯧ ꯀꯦꯡꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯃꯤꯠ 2-3 ꯂꯩꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯊꯧꯉꯝꯕꯅ ꯁꯛꯆꯨ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯕ ꯂꯩꯕꯥꯛ 3 ꯑꯁꯤ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯋꯥꯏꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ
ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡꯅ ꯍꯌꯦꯡꯁꯤ ꯑꯗꯨꯃꯛ ꯍꯜꯋꯥꯏꯈ꯭ꯔꯒꯦ ꯇꯥꯛꯄꯤꯔꯕꯅꯤꯅ ꯑꯩꯅꯁꯨ ꯊꯤꯡꯕꯒꯤ ꯏꯇꯤꯛ ꯀꯔꯤꯅ ꯆꯗꯦꯗꯣ ꯑꯗꯨꯅ ꯍꯌꯦꯡꯁꯤ ꯑꯗꯨꯃꯛ ꯍꯜꯋꯥꯏꯕꯤꯔꯣ ꯏꯇꯥꯎꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯋꯥꯔꯧꯕ ꯃꯥꯜꯂꯤꯗ ꯏꯇꯥꯎ ꯋꯥꯔꯧꯕꯤꯒꯅꯨ ꯃꯇꯥꯡ ꯃꯇꯝꯗ ꯌꯥꯗꯕꯒꯤꯅꯤ ꯅꯇꯥꯎꯅ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡꯕꯨ ꯋꯥꯔꯧꯕꯗꯤ ꯀꯔꯤꯃꯇ ꯂꯩꯖꯗꯦꯗ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯂꯣꯝꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩ ꯈꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯅꯤ ꯊꯣ ꯑꯗꯨꯒ ꯂꯣꯏꯄꯣꯠꯁꯤꯡꯗꯣ ꯊꯤꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯤꯟꯕꯨ ꯊꯤꯜꯂꯛꯀꯗꯕ ꯃꯥꯟꯕ꯭ꯔꯥ ꯊꯤꯜꯂꯛꯄꯒꯤ ꯃꯍꯨꯠ ꯂꯥꯟ ꯑꯣꯏꯅ ꯂꯥꯛꯇꯅꯀꯣ ꯀꯔꯤꯒꯤ ꯂꯥꯟ ꯃꯈꯣꯏꯅ ꯐꯅ ꯂꯥꯟꯃꯤ ꯌꯥꯝꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟ ꯇꯥꯔꯛꯄ ꯀꯔꯤꯁꯨ ꯉꯝ ꯑꯦ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯆꯠꯊꯣꯛꯑꯒ ꯌꯦꯡꯉꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯣꯏꯅ ꯂꯣꯏꯄꯣꯠ ꯑꯗꯨꯕꯨ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯂꯣꯏꯗ꯭ꯔꯥ ꯑꯉꯝꯕ ꯄꯣꯏꯔꯩꯈꯣꯝꯕ ꯈꯪꯍꯜꯂꯛꯄ ꯈꯪꯍꯜꯂꯛꯇꯕ ꯎꯔꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯄꯣꯠ ꯑꯗꯨꯕꯨ ꯂꯧꯔꯒ ꯊꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯋꯥꯏꯈꯤꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯑꯉꯝꯕ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯗꯣ ꯑꯉꯝꯕ ꯀꯔꯤꯃꯇ ꯋꯥꯕꯤꯒꯅꯨ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒ ꯃꯈꯣꯏꯅ ꯑꯅꯝ ꯀꯟꯗꯅ ꯊꯤꯜꯂꯛꯇ꯭ꯔꯕ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯅ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯈꯨꯜꯁꯤꯡ ꯑꯁꯤꯕꯨ ꯅꯩꯈꯥꯏꯒꯗꯧꯔꯤꯕꯅꯤ ꯂꯥꯟꯃꯤ ꯈꯔ ꯂꯣꯏꯄꯣꯠ ꯊꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤꯅ ꯂꯨꯆꯤꯡꯗꯅ ꯂꯣꯏꯄꯣꯠꯁꯤꯡ ꯑꯗꯣ ꯊꯤꯟꯕ ꯂꯥꯛꯍꯧꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯑꯗꯨꯗꯤ ꯑꯉꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯌꯨꯀꯣ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯈꯪꯍꯟꯖꯔꯨꯒꯦ ꯑꯗꯨꯗꯤ ꯏꯇꯣꯟ ꯑꯩꯈꯣꯏꯁꯨ ꯍꯧꯒꯠꯂꯁꯤ ꯍꯣꯏ ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯇꯥ ꯍꯧꯒꯠꯂꯨ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯁꯨ ꯅꯊꯨꯟꯒꯗꯨ ꯃꯔꯥ ꯇꯥꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯧꯒꯠꯂꯣꯏ ꯇꯥꯅꯤ ꯇꯨꯃꯤꯟꯅ ꯍꯧꯒꯠꯀꯦꯗꯤ ꯅꯤꯡꯗꯦꯕ